Hazrat Abdul Wahid bin Zaid rahmatullah alayhi na hai akhoi khara nong ma hi amada tong duna chatlam nungsit na puduna akhoi gi hi adu ithat amada thunglammi ithat aduda nupa amana murti amagi puja tawba uram akhoi na mangonda hangi nahak kanabu ladibano mahangna baukhum moina murti aduda ingit tawraki akhoi na hai nahaki mapudi nahaki nakhunmakna sabani aduga aikoigi mapu adudi mahangna pot khudingmak sai aikoigi khutna sariba pot adu latpada matik chade mahangna hanglagi nakhoina kanabu latpano aikoina khommi aikoina latliba senglaba mapu mahaki singhasandi asman mathakta lei mahaki shakti di mafam khudingmakta lei mahati pumnamaktage hena chawi mahakna hanglaki adugumba mapu ama lei haiba aduna khoina kamdauna khanni aikoina khummi mahakna rasul ama aikoigi inakta thabiraki rasul adu yamna thaujan haiba amasung awangda thaki miyoini mahakna aikoida wafam pumnamak asi khanghanbi mahakna hanglaki rasul adu kadaida leibage aikoina khummi paw pumnamak thunghallamlaba amasung masagi mathau tawramlaba matungda mapu aduna mahaku kaukhatre masi mahangna pau thunghallamba amasung mathau tawramba adugi matik chaba mahut pinabagi damaktani mahangna hanglagi rasul aduna nakhoigi nanakta khudam pandam kari thanambage aikoina khummi mapu adugi asengba lairik aikoida thanammi mahangna hairaki lairik adu aingonda uhanbiyu aikoina Quran Sharif magi mamangda thammi mahangna hairaki aidi masi paba ngamjade nakoina masibu paraga aingonda tahanbiyu aikoina sura ama paraga mangonda tahallammi madu tabada mahak kaplammi mahangna hairaki asingba kalam asigi mapu adugi matik chaba hakti magi yathang inba asini masigi matungda mahak musalman olammi aikoina mabu Islam gi arkan amasung ahkam tambirammi sura kharsu sinfa tawhallammi numidang oiraknaba matamda esagi namaz solaga aikoina tumnaba thaurang tawi maduda mahangna hanglaki nakhoigi mapu adu ahinga tumbra aikoina khummi mapu mahakti hingduna ta lei tumbasu leite uisu uide mahangna hairaki nakhoina kayada matik chakhidravano mapuna tumdana lenba aduga nakhoina tumba aikoi magi wa tabada yamna ngaklammi aikoina mafam adudagi hannaba thaurang tawbada mahangna hairaki dingi wafam khara tamba fangjanaba aisu nakhoiga loinana chatpa pami mahaka loinana aikoi abadan koba sahar adu yauraklaba matungda aina miyamda hai mahak nau muslim amani mahaki jibika hingjanabagi damak aikoina karigumba khara tawbiba fai dirham khara aikoina khaijillaba matungda mangonda pirammi maduda mahangna hanglaki madu karino aikoina khommi masjid dirhamni nahaki darkar oiba thabak singa sijinna nabagi damakni mahangna hairagi la ilaha illallah nakhoina aingonda takliba lambi asidi nakhoina maksu chattaba lambini ai ithat amada but latuna khudabu masak khangdana lairamba matam adudasu khudana aibu manghallaktrabani hojik aina mahaku masaksu khangjare mahaki ibadatu tawjare aduga mahangna aibu karigi manghanbigani numit humnigi matungda aikoina mahak sigadawre aroiba matam yorakle haina tarammi aikoina magi manakta chatlammi amasung mangonda hairammi nahaki darkar leibuwa hainingba lairabadi aikoida chingnadana hayo mahangna khumlaki aigi hidayatki damakta nakhoibu ithat aduda tharakhiba mapu aduna aigi darkar oiba khudingmak thunghanbire aduna karisu thoidokpa hainingai leite Sheikh Abdul Wahid rahmatullah alayhi na hai khudak aduda aibu tumningbana laksinduna mafam aduda tum tharammi amasung mang ama manglammi madudi fazaraba haikon leikol ama lei maduda fazaraba yum ama lei yum maduda hainingai leitana fazaraba phampak amagi mathakta masak matau fazarabi leisabi ama lei
ꯀꯅꯥꯅꯁꯨ ꯃꯍꯥꯛꯀꯨꯝꯅ ꯐꯖꯕꯤ ꯑꯃꯠꯇ ꯎꯔꯝꯈꯤꯔꯣꯏ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤ, ꯈꯨꯗꯥꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯨꯅꯃꯛ ꯊꯥꯕꯤꯔꯛꯂꯣ꯫ ꯃꯍꯥꯛꯄꯨ ꯉꯥꯏꯖꯕꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯏꯊꯧ ꯂꯥꯡꯕ ꯍꯦꯜꯂꯛꯂꯦ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯅꯧ ꯃꯨꯁꯂꯤꯝ ꯑꯗꯨ ꯊꯋꯥꯏ ꯊꯥꯈꯤꯔꯝꯂꯦ꯫ ꯃꯍꯥꯛꯀꯤ ꯀꯐꯟ ꯗꯐꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯃꯪꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯌꯨꯝ ꯑꯃꯁꯨꯡ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯥꯌꯥꯠ ꯑꯁꯤ ꯇꯤꯂꯥꯋꯠ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯔꯤꯁꯇꯥꯁꯤꯡꯅ ꯊꯣꯡ ꯈꯨꯗꯤꯡꯃꯛꯇꯒꯤ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏꯗ ꯁꯂꯥꯝ ꯇꯧꯔꯒꯅꯤ꯫ ꯁꯂꯥꯝ ꯇꯧꯔꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏꯗ ꯑꯋꯥ ꯑꯅꯥ ꯂꯥꯛꯂꯔꯣꯏ ꯍꯥꯏꯕꯒꯤ ꯍꯔꯥꯎ ꯄꯥꯎ ꯄꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯁꯕꯔ ꯇꯧꯕꯗꯒꯤꯅꯤ ꯑꯃꯁꯨꯡ ꯗꯤꯟ ꯑꯁꯤꯕꯨ ꯆꯦꯠꯅ ꯄꯥꯝꯖꯕꯗꯒꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯗꯃꯛꯇ ꯌꯥꯝꯅ ꯐꯕ ꯐꯜ ꯊꯝꯕꯤꯔꯤꯕꯅꯤ꯫ ꯃꯁꯤ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯆꯥꯟꯕꯤꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯕꯨꯠ ꯂꯥꯠꯇꯨꯅ ꯂꯩꯔꯛꯈꯤꯕ ꯁꯤꯕꯒꯤ ꯃꯇꯝ ꯅꯨꯃꯤꯠ ꯈꯔꯅꯤꯇ ꯉꯥꯏꯔꯕꯗ ꯃꯈꯣꯏ ꯈꯔꯕꯨ ꯍꯤ ꯑꯃꯒꯤ ꯃꯇꯦꯡꯗꯒꯤ ꯏꯊꯠ ꯑꯗꯨꯗ ꯊꯨꯡꯍꯜꯂꯗꯨꯅ ꯑꯥꯈꯤꯔꯠꯀꯤ ꯆꯥꯎꯔꯕ ꯗꯥꯎꯂꯠ ꯑꯃ ꯃꯉꯣꯟꯗ ꯄꯤꯅꯕꯤꯈꯤ꯫ ꯃꯄꯨ ꯃꯍꯥꯛꯅꯕꯨ ꯄꯤꯅꯕꯤꯔꯒꯦ ꯈꯜꯂꯕꯗꯤ ꯃꯗꯨꯕꯨ ꯊꯤꯡꯕ ꯀꯅꯥꯅꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅꯕꯨ ꯄꯤꯔꯔꯣꯏ ꯈꯜꯂꯕꯗꯤ ꯀꯅꯥꯅꯁꯨ ꯄꯤꯕ ꯉꯝꯗꯦ꯫